Arambai News Guwahati da Maitilongi Pau Tabiriba Singbu Yan Hanbu Maktada Chingangbam Suzitrani na Kurumjari Hozingasi Samlapa Mariba Pau Sing Lawirase Coach Bihar Yamna Thunamak Union Territory Ama Oirava Yarakle Assamgi District Taruk Habadi Dhubri Kokrajhar Bongaigaon Chirang Gwalpara Amadi South Salmara Loinana North Bengal gi District Taret Punsilaga Coach Bihar Union Territory Sembagi Wafam Ama Kannangangna Rakle Wafam asi Lebagasi Home Minister Amit Sahaga Unaraba Matung Coach Bihar gi Ningthoni Hainariba Anantarai Maharajna Fongdorakibane Adubu wafam asida tonganba Kamtapur State ki dabi toriba akrasu amadi Coach Rajbangsi Singna yamnamak kanna pendaba fongdoknarakibaga loinana Anantarai Coach Rajbangsi Singi lai natte maki wafam kaidongaidasu yabangamloi KLO gi Chief Jibon Singh yaudana Kamtapur sokpo wafam amata laikhai taba yaroi haidakle Jedasida Masidi Supnatagi Dabi Amani, Hozik Pau the Masigi Wafam Centerna Kanadri Haidakre. Assam da Ahanba Kelo India Women's Judo Tournament Pangtoknaba Guwahati Sem Saba Pumbaloikre. Tournament asi Laklibo August Kuntaretagi Kuntra Fauba Guwahati da Pangtokadabani. State Tarama Thoidagi participant Chamri Mukna Tournament asida Saruk Yagadori. Women's Judo Tournament asi Lebagasi John Marida Pangthokani. Thorang asida handak Birmingham gi Commonwealth Games da silver medal Panglakrabi Manipur dagi Ligmabam Susila Devi na asiguma khongjang asina India da judo hena chakhotлагani haibagi apenba nungaiba phongdorakhi. Manipur ki CM N Birena Union ki State Minister Darsana Jados Kaloidana Imphal Jiribam Railway Line ki thabak progress ki matangda ngasi review meeting ama pangthokre. Handak tupul manakta laibak thiba thodok ama thokrabasu railway line sembagi thabak ningthina chathari hainasu CM na phongdokhi. Nupi amadi angangi oiba issue singi matangda questioning the future of Manipur haiba hiramasida nomungi oiba thoram ama ngasi Khongman Zone 3 Imphal East ta pangthokre. Thoramasi Khongman Gram Panchayat Khongman Apunba VLF Khongman Mangzil VLF amadi Ima Panthoibi VLF na sinlangduna pangthokibane. Thoramasida social scientist Dr. Dhanabir Laishram Women Action for Development ki secretary Sobita Mongsa Tabam advocate Kamla legal assistance amadi Morangthem Nungsirei Devi Pradhan Khongmi Khongman GP na presidium member sing oiki. Resource person amoina Dhanabir Laishram na Pukning Pukchel Tinaba Imung Amada Nupa Nupi Animakna Daita Chap Manana Lomina Gadabane. Kunaya Dugi Chakonabagi Damak Nupi Singna Social Economic Amadi Political Gilam da Tamliba Kudol Sing Chu Kunaina Sakhang Bigadabani Haiki. Advocate Kamlana Protection of Children from Sexual Offense Act English Ingani Tarani Thoki Matangda Wafam Kya Thamki Haina Program Coordinator Afun Saifuna Thadorok Pachirol Amana Pongdorakle. Ani Suba Manipur State Game Thasigi Kuntaruk Tagina Kuntra Fau Basanagadaba Manipur gi District Kayana Sarugyagadaba Jiribam Dagisu Jiribam Olympic Association Dagi Sanaroi Amadi Official Yauna Punamioi Chamaga Kuntra Mapanna Sarugyagani. Masigi Manungda Nupana Chama Supna Mangani Nupina Kuntra Mangani. Jiribam na District Oiringai Dagi Handaki asina Ihan Hanba Oina Sarugyagadoribani. Sanarugadaba event singi masana kuntra marigi manungda event tarama thoida sarukyagani. Football, nipu, handball, judo, badminton, table tennis, archery amadi kang sanaba haiba masana sing asida sarukyananabagi damak ngasi sanaroi sing jiribam thadokre. Nagaland State ki Puwari da Anuba Tangkak Amoina Ngarang Dimapur gi Hotel Jal Mahal gi Auditorium Hall da Communist Party of India gi Nagaland State Committee semkre. Hanadagi CPI gi member oina lereklaba Comrade Pangsen Konyak preside tawkiba mifam asida Assam State ki Secretary Comrade Munin Mahanta Party ki National Council members wariba Comrade L Satin Kumar loinana Party asigi Manipur gi Executive member wariba Comrade Thokchom Suraj na chingbasu muroiba guessing oiki. Nagaland State Committee CPI Yaunabi Matungin na Sembagi Declaration passed Tauki Amadi Ahanbagi Comrade Tarama Thoina Saba State Committee Khanki. Committee Asida Dr. M.
Thrombana State Secretary Comrade KL Saiza Konyak Chingbasu Yauri Haina Manipur State Committee Assistant Secretary M J Kumar Luwangna Thadorok Pachirul Amana Pongdorakle. Tha kharagi mamangda Punjab ki khongchat amada lebagasi ki Prime Minister Narendra Modi ki security komthoki habagi wathok amuk phakalakre. Supreme Court na makoi panel report center da tharakre. Punjab ki SSP Firozpur na ma ki duty tawkhide matik chaba action lokhatkide. SSP masamak Prime Minister karamba route ta chatkadage habadu mangzona na khanglibane adubu Prime Minister bu protection piba Pinanaba hotnakide haina Supreme Court na Punjab Police ki mathakta ahakpa maral sirakre. Supreme Court ki report asi phanglaba matung BJP na matamaduda state lengak pairamba Congress ki mathakta kanna attack tawrakre. Haryana gi BJP luchingbi Sonali Fogat ki angakpa misi ki matangda langla langzil kaya thorakpa horakle. Sonali gi mari mata singnade BJP luchingbi amadi actor asi thoina logtunaraga hatpani hairakhibaga loyana Goa police na mihada sigi matangda case register tawkre. Sonali gi hakchang ngasi autopsy tawki. Railway gi thabak tanariba miyoi amana asaba khang ama sizinaduna maki khubi gi unsa lawthoklaga maki marup amagi khubi da napsinki. Mahaki marubasina biometric verification clear tobangam amadi mahaki mahutta railway recruitment examination da phambangam gani haina thazarubadagi mahaki khubigi unsagi sarukra mahaki marubki khubi da napsinki adubo exam supervisor na biometric verification ki matamda sanitizer chaisinki badagi mahaki marubki makhuttagi unsadu tarakhi Todo asi hokiba August kunithoi Gujarat ki Barodara city da pangthokiba recruitment test ta thokibane. Chennai da chahi 13 khata suriba Pratikna wakhal khanbangamba robot ama sare haina claim torakre. Mahakna robot asigi maming Rafi haina tholi. Mahakna hangba kudimak robot asina paukhum piba ngamisu hairi. Loinana maithong yenglaga miyoi adugi awa nungaisu robot asina Irai laina khangbangami haide. UK ki PM Mirep ki lamzel da yamna kanna cheliba Indian origin Rishi Sunak na Johnson ki COVID policy ki mathakta hulladuna COVID pandemic ki matamda scientists sing the power pishin khibadu aranbani harakre. Boris Johnson ki matamda scientist manga COVID pandemic ki advisory panel da hapchin khibadu achoba asoiba mani maduna miyamda he nammi paihan ki hai ki. Aroi badanga sigi tentak pamaroiba pau khara. Hyderabad police na ngasi amuka amuk BJP ki suspend tawkraba MLA T Raja Singh phajin khre. Mahak Prophet ki mayokta ngangbagi damak BJP na suspend tawbaga loinana pharubadagi hokiba lebak pokpa numitta bel phangkibata ngaribane. AIUDF ki MLA Karimuddin Borbuyana Assam ki Congress MLA Tarukmuk AIUDF ta handak kharani asida changlaklagani haina claim tawrakli. Dibrugarh University ki Vice Chancellor na fee hengalakliba si achumba thawongni pochegi mamal tangkhalakpadagi tangai fadana fee hengalakpani hairakli. Assam ki MLA amana Janata Bhavan da employee ama khupakna thakre adubu tungda Sidli Kendra ki MLA Jayant Basumatari na mahaki mathakta siriba maral asi aranbani hairakli. Rokhun Lalremruwa Tabu Chief Controller of Accounts Ministry of Power Oina Khankre. Mahagasi Inglisingamaga Chamapan Marfutara Taruk page ki Indian Civil Account Service ICAS officer ni. Arunachal Pradesh tagi amatangaraba JDU ki MLA yoriba Techi Kaso BJP ta changkre. Delhi ki hospital amagi tare suba mathol dagi Arunachal ki nupi macha ama chongthaduna sikre. Mizoram na Dubai amadi Bahrain da state asigi ki home gi anisba consignment export tawkre. Chahi mapung pharabi Muslim nupi macha mana mama mapagi ayaba yaudраbasu luhongba ngami haina Delhi High Court na haikre. Hyderabad ta handak irang hoduna nung langnabagi wathoga duga mari leina non-Muslim ahum police na phajinkre. Supreme Court panel na Pegasus spyware phangde
हाइबदी पेगासस की प्रमाण अमत लेते हाइरक्ले सुप्रीम कोर्ट की वारोल हेक ताबगा बीजेपी ना कांग्रेस अमदी राहुल गांधी दा लाले हाइजनबा हाइरक्रे बीजेपी की नेशनल जनरल सेक्रेटरी अरुण सिंह ना राजीव भट्टाचार्यबू त्रिपुरा प्रदेश की अनोबा पार्टी प्रेसिडेंट ओइना खनख्रे पनबयाई ममांगदा स्टेट प्रेसिडेंट की फमसी चीफ मिनिस्टर प्रोफेसर मानिक साहाना पाइरंबने बिल्किस बानोगी इमुंगी मियोइसिंग गैंगरेप तौबा मदी हाटपगी केस सुप्रीम कोर्ट ना सेंटर मदी गुजरात लेंगाकता मरा लेरबा मियोइ रेपिसिंग जेलदगी थादोखिबगा मरि लेजना रेस्पोंड पिरकनबा नोटिस इशू तौख्रे पोल पैनल ना चीफ मिनिस्टर हेमंत सोरेन बु डिस्क्वालिफाई तौननबगी रिकमेंड तौरखिबगा लोयना फम लौथोकनबा हाइरख्रे अदुबु हेमंत सोरेन नदी बीजेपी की मथक्ता मराल सिरदुना मसी बीजेपी ना ड्राफ्ट तौबा इलेक्शन कमीशन की रिपोर्ट नि हाइरख्ले सेंट्रल इंडिया दा अतदा खम लेतना नोंग चुबदगी सिंग चाउ थोक्तुना मियोइ लिसिंग 3 का चौंगा हेना साफगदब मफम सिंगदा होंदोकनख्रे बीजेपी ना आपकी एमएलए निफुदा बीजेपी चंगनबा वानोम लखी हाइना आपना कन्न क्लेम तौरक्ले भूपेंद्र सिंह ना यूपी की अनोबा बीजेपी स्टेट प्रेसिडेंट ओइरगने पद्मश्री अवार्डी इंडिया की फॉरेस्टमैन जादव मोलाई पायेंगना महाक मसामकी बायोपिक ता हीरोइन कुमनिंगबगी वाफम फोंदोरख्रे उ क्रोर मरी हेना थाख्रबा असम दगी पायेंगना महाकी रोल असी महाक मसा मथंतना कुमनिंगबगी अपाम्ब फोंदोरखी कनागुंबा अमत्तदा कुमहनबा पामद्री इंडियाना इंडियन नेशनल सिंह श्रीलंका दा चटपदा चेक्सिनबा हाइख्रे सुप्रीम कोर्ट ना झारखंड हाई कोर्ट की ऑर्डर कथलदुना तरुक सुबा झारखंड सिविल सर्विस एग्जामिनेशन दा खनखिबा कैंडिडेट 413 की मिचंग दा वायल पीख्रे अग्निपथ स्कीम स्टे तौ हाइरुबदा दिल्ली हाई कोर्ट ना यारखिद्रे कमेडियन राजू श्रीवास्तव की हकचांगी फिबम खजिक फगलखली ज्ञान लाखले हाइरी हौखिब ऑगस्ट 10 दा हार्ट अटैक ओबदगी राजू यामनमक अरुब फिबमदा आईसीयू दा लेरखिबने समना नुमित 15 की मतुंग ngasi ज्ञान लाखिबने चाही 13 की टीनेजर पायलट मैग रुथरफोर्ड ना सोलो फ्लाइट ना मालेम कोइना पाइदुना रिकॉर्ड थमख्रे रुथरफोर्ड ना ख्वाइदगी नहावरिबा मियोय अमा ओइना माइक्रोलाइट प्लेन अमदा मालेम थुंगना पाइबगी रिकॉर्ड थंबा ngamkhre तालिबान ना हौजिक फावदा अल कायदा लुचिंगबा सिंगी हकचांग फंगद्री हाइरक्ले पाकिस्तान दा नोंकना चुबदगी इसिंग चाउ थोक्तुना हौकिबा था खरा सिदा सिबगी मसिंग पुना 58 यौख्रे पाकिस्तान की एक्स प्राइम मिनिस्टर इमरान खान अमुकसु बेल फंख्रे कोर्ट नमा की प्री अरेस्ट बेल सेप्टेम्बर अमा फाउबा सांगदोखनख्रे अफगानिस्तान की नुपी एक्टिविस्ट सिंगना काबुल दा नुपी सिंग तगी ओइबा लाइब्रेरी अमा हांगदोखरे स्कूल चटपा नत्रगा स्कूल तंबगी खुदोंग चाबा लेट्रबसु नुपी सिंग लाइब्रेरी दा फमदुना लाइरिक पाबा याननबगीदमक थौरांगसी पाइखलखिबने जापान की हानगी प्राइम मिनिस्टर सिंजो अबे हाटपगमरी लेना पुलिस चीफ रिजाइन तौख्रे पुलिस रिपोर्ट ता अबे की प्रोटेक्शन पीबदा अहोबा कया लेखि हाइरी ताइवान कैबिनेट ना लेबागसी की डिफेंस एक्सपेंडिचर हेंगटहनख्रे चाइना गा उंखटनरिबा सिदा मीटिंग थमलगा डिफेंस की लमदा डॉलर बिलियन 13.3 अमा थादनबगी वारेप लौख्रे कोलंबिया ना खुद थांगतुना चंगजरकलबा ड्रग लॉर्डसिंग एक्स्ट्राडाइट तौरोई हाइख्रे चिली की अताकामा डेजर्ट यामनमक अतांग मखलगी लई कया साटपगी फोटो वायरल ओइरक्ली इकंग थोकपदगी चाइना की ख्वाइदगी चाउबा फ्रेश वाटर लेक कंसिलकपतनतना अतै पात तुरेल कयागी इसिंगसु यामनमक हंथरख्रे चाइना की अपुनबा सरुक की तंखाय अमा हेना इकंग मायोकनरी रशियाना यूक्रेन दा ट्रेन स्टेशन अमदा लंदाबदगी यामद्रबदा मियोइ 15 सीख्रे सीखिबसिंगी मनुंगदा अंगांग अमा याउरे रशिया की लानमी 40 हेना यूक्रेन दा लंदाखि अदुबो हौखिबा था तरुग असिदा रशियाना यूक्रेन की सरुक चादा 50 खक्तमक कंट्रोल तौबा ngami यूक्रेन खुदुम चनबगी वादे यामनमक लापना लई हाइरे यूक्रेन की प्रेसिडेंट जेलेंस्की बु UNFC मिफमदा वर्चुअली सरुक याबगी वाफम इंडियाना सौगलखले रशिया की डिफेंस मिनिस्टर ना यूक्रेन की जापोरिजिया न्यूक्लियर पावर प्लांट की हौजिगोरिबा फिबम की मतंगदा फ्रेंच आर्म फोर्स मिनिस्टर का वारी सानाख्रे
ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯅ ꯆꯍꯤ 63 ꯁꯨꯔꯕ ꯏꯇꯥꯂꯤꯌꯟ ꯅꯨꯄꯥ ꯑꯃ ꯀꯣꯚꯤꯗ monkeypox amadi HIV amuktada test tawbada positive oiramle launaganba laina ahum ase Spain chatluba matung handakta narakpani haire Hong Kong gi khwaidigi chawba commercial bank HSBC ani thokna chingkhainabagi wafam oithokpa yana lairakle bank asigi stakeholder kharana Asian amadi Western business khaidok nabasi pamli adubu management nadi khaidokpa pamdre Bangladesh chahi manga dagina tarama thoifawgi manung da leiba angang singi oina covid vaccine kapa hawkhre amadi Bangladesh amasung India na railway project anigi damak consultancy contract khuyek thanakhre ngasigi na di Arambai news Guwahati da maithilon gi paw sandok chaba matang solution jabaga loinana tabiri basingbu amukasu hanna khurumjari